이나래. 시가 오토 실래고. 이나래 누파 실래고. sijakhre. Angang ama kidnap tawduna punaba honarambadagi 80 unit itin rescue tawkhre hairi mahiroi nupimacha ama magi photo natei sadaba mawongda semdok semjin tawraga social media da thagalakpadagi masa matomta sijakhre hairi ngasi yamna ngakpa amasung kiningai oiba thodok amada angang ama kidnap tawduna punaba honarambadagi 80 unit itin rescue tawkhre hairi ngasi nungthil class 8 kabada ngairiba angang ama school gate tagi noigi bobok leikhidre haijillaba matung Siza hospital da lakminarga lama khangda angang adu kinep tawduna lamdeng chingda pukhatpada angang aduna nanthokuna selakpadagi 80 unit itel isin inaw singna thengnabadagi matam sana rescue tawkhre hairi adu moinama kidnapper sing adudi phawangam khidre makha tawa investigation sathanaba police da khusinnakhre hairi makha tawa paw amada tabda yamna nungai taba thodok amana moirang thamna pokpidagi class 9 khak tamlibi mahiroi nupi macha ama magi photo natei sadaba mawongda semdok semjin tawraga social media da thagalakpadagi masa matomta sijakhre hairi maral leba miyoi dandi pibiu imung manungi awabasu saruk yazari haina channel asigi maikaidagi haijari matang asida arambai tengol gi lusing purel korongan ba khumanna asumna ma ki post phongdorakle whatsapp group ama leiri madu paiduna sanariba miyoi adu bengaluru da lei makhoina tawribasi phabinaba leitabagumna nupi kayabu blackmail tawri athubada leingakna geng asibu pharga sairak pibiu haina post torakhi 이나래. 시가 오토 실래고. 이나래 누파 실래고. sijakhre. 또 실래고. 실래. अभी रिकॉर्ड में ना कोई भी नंबर दो रिज्यूम तो को मुझे स्टडी वीडियो मान पांच 실래. 나하니 पांच 나 마사 오늘 강원미 마무스 문화 강원미 생이죠 한강 기나랑 그 생각을 나 이제 바라 비블로 간다만 보이지 보고 있더래 보래 कोई न लेकर मा इसको सिंगम चम करेगा वरी सारे तानरे नियम तगीने को कारे मां बेस्पा ये थी एक ही बार को दाइवो माले गाड़ी न वो माले चक्कर maral leba miyoi dandi pibiu imung manungi awabasu saruk yazari haina channel asigi maikaidagi haijari matang asida arambai tengol gi lusing purel korongan ba khumanna asumna ma ki post phongdorakle whatsapp group ama leiri madu paiduna sanariba miyoi adu bengaluru da lei makhoina tawribasi phabinaba leitabagumna nupi kayabu blackmail tawri athubada leingakna geng asibu pharga sairak pibiu haina post torakhi